Paushedi Yumpop Marawa Pau Karab de Togeri. Labukta Aingi Wangbada Yum Chanaba Honarba Mari, JCB Amaditata Traka Konan of Hare. Lamdam Siki Satok Putukli Palabuxinda, Aingi Wangbada Yum Sajin Batyate, Aina, Manipur Sarkana Kanganduna Lopums in Kanabakitamakta, the Manipur Conservation of Vedit Land and Wetland Act 2014 Semduna, Iakasi Sanaba Aukrabasuk Muikan Lobukta, Yum Sajan Bakitaba Kleptana Satarpa Asi. Hangang Kendra Gimanung Channel label of Boxing the Auzik Chatarakle. I give one with the Lopuk the Yum Kajan but Tinganabagi, Hangang Police and Satar Drive Kimatung Inna, Narang Tilpung Aditapa Matamda Kendra Asigi, Luang Chamung will look the Yum Chana but Tabak Torumba Mari, Marco in the Sin of JCB Amade, Tata Traka Konan Fare Aire. Atopau Amadana, Prime Minister Yauna State Singh Minister Singh, COVID vaccine Anisuba, Pes the Kapnabada source. Laibaksin ba thungna January taraga taruk taki sathariba mass vaccination program ki anisuba phase gi oina India ki Prime Minister Narendra Modi yauna State Singh Minister Singh vaccine asi kapthokla bayai aina paugi source mana aire paugi source asi ki matung ina vaccination drive asi ki anisuba phase asi hauzik kapliba han batang ki vaccination asi loiba matung sahi asi ki March tha nadragan April tha asida kapkadabani aire Prime Minister Narendra Modi na laibak asi ki miyam da vaccine asi ki matangda Aranba Pau Sandokpa Thazabidanaba Iraduna Ahanba dose Kap Krabasing Anisuba dose Swedana Kaptok View and Apple Tauke Panbajabadita Asigitaraga Tarukta Hokiba Mass Vaccination Program Adu Narang January Kun Pavada Mui Lak Tarit Kalising Marvoga Taruk Henbada Vaccine Asigap Tokre Aire Nagalamarom the Police Station the Sahi Nauri Binupi Maza Ama Nika Son Kibiki Todok Tigan Abako Nakangan Kre How keep English in Anitaraga Dariki September Contrada, Taubalgi, Women Police Station ki SI Kiran Debi Amade, SI Hemolata Debi Anina Masagi, Sahitaraga Mariro Tangari Topal Desheki, Kiam Laitan Pok Tagi, Sahi Nauri Pinupimasa Amabo, Local Maulubi Amakautana Police Station Asida, Masagi Saikun Mangarum Suraba Impal East District Kimarang Chanba, Kiamgai Awang Lekaidaki MD Sabir Ahmad Apokpa, MD Nasir Ali Danika Sondana Long Kibagi, Taudok Nauna Tabal Police Station Officer in charge na Tiganab Amadi Haiba case Asibo, Tabal Police Station SP na monitor Daunanaba, Special Court Boxo Tabalna, Marilena Basing the Kangan Gre. Tabal District Kanga book the labor Special Court Boxo Tabalgi, just in Naudune Suri Debina Protection of Children from Sexual Offense Act 2012 Kimakat Local Patongan Tonganba, Section Singimatung in a Paikalpa. Case number 1 of 2021 gi makada haukiba English ni taraga tareki September kuntrada masagi sahi taraga marirom tangari pi sahi nauri benepi masa amabo local maulubi kautuna nika solagal hongkiba ki matangda tigat abangasi phangkiba special court boxo thawbal no hukum thokibane baraga sida faction muscle kapnabada LTT gi commander in chief oigani haina thajaba amasire Tamenglong Ziribam Amade Perzon District Singmama from the Offred Toduna Labor, Tribal Singilalo Loop, Amma Oiriba, Liberation of Tribal Tiger LTT Maragda, Faction Tarakpadagi Kutok Naduna no wake up Nabadagi, Nasi LTT Faction Amagi Commander in Chief Oigani Aina, Thazaba Amasire Aire, Laikidrabami as he Pau Kai Sahikut Janghikamatoi Churaba, Ferzon District Kimanung Chanalaiba, Cycle 5 Village Dagini Aire. Pausi asina phangba paugi matung inade nongmai kapnabagi thawtuk asi ngasi ayuk pung nipan makharom taba matamda Jiribam district amadi Ferzon district anigi lona bangangkhai oiriba Saikulfa area da thoki bani aire Pawasina ai mafam adu LTT faction amagi miyoi operate tawduna leire abagi pau tabadagi faction amana mafam adu da changchin duna takthokna na bukhona bada nakal ame animak to nongmai kapnabagi thawtuk adu thoki bani Chawrakna pungkai amarom nongmai kapnaki maduda LTT ki Commander in Chief Oigani Aibami Asi Nongmai the Panduna Sikibade Pawasi Pangbadagi Ferzon District Police ki Kangbu Amade Zirabam District Police ki team Amangasi Ayuk Pungnipan Muktabam Matamda Thaudok Thopum the Sanction Kre Athing Bada Asi Baksang Adulakotuna Susanpur District Hospital da Postmortem Gidamuk the Pokre Haiba tare Nagalamarum the India ki Republic Day boycott toure Korkom English Amag Sampan Jankai Dagi Aukiba Humdragani Thuisuba 26 January India ki Republic Day na lakpasida Mikha Pontut Playba Manipur Kanglaipak Miyam da Amuk Hena Wakal Kanthanabaki Masak Oire India Manuk da Matam Sangtana Economic Mikha Pontut Playba Tarabadi Aikoi Nongman Trakanoma di Malim Gilemai Asidagi Soitanamut Kragani Ibase India ki
Constitution ki mau asina takli aina thingraba loop korkong ki publicity committee na thadorok pa serol amada phangdorakle. Serol asida India ki Constitution ki Article 3 ki matung ina leibak asigi state natragani union territory abagi ngamkai hongtok hongjin tawba ngambagi hakadu India ki government da leiba maramna Manipur asi masetana thugai ki bayabagi akiba adu leire. Constitution asina leibak asida leiriba apiba proof kya pasokana ba amadi ngak senabani aiduna makal makha kaya gi akanaba hak special status kaya pire. Samna harbada scheduled tribe caste ILP 6 schedule singba makal makha kaya gi ngakpi sanbina bagi pambag kya ni aiduna Constitution asida yaure. Aduba India ki Constitution asi parliament da semdok semjen tawba yabagi haktu leibani da tungda lakadaba government amana makhoi ki kanaba khudong chaba matung inna semdok ni mamong da semdok ki bayai. Democracy oibani na mising jambam yam singi mihut hena kaba parliament da masing jam da furup singi mihut singi kolok namsilaga makhoi na pamba hindi lon ngang ba apan bamayang lebak India oirak na ba sin basi India ki lusing basingi pandam ni ainasu serol asida makatare. Maramaduna aikoi ki sahi lising kya dagi leminarak laba furup sa sing punna honaminaduna India na namlok laukiba aikoi ki ningtamba adu amuk hanjan batana aikoi malem gi lemai asidagi mutkidana bagi lambi oigani. Serol asida maramaduna aikoi bu mutat nanaba silang liba India ki Republic Day asibo korkomna lakliba January gi tarik kun manga gi nongyai chabuk dagi January gi tarik kun taruk ki namidang gi pung taruk phawa pung taraga nipan gi oina total shutdown tawragani. Shutdown manung asida irei chasingna sentha lepiyu yumdum dagi mapan thokbiganu India ki namfuda pangthokliba Republic Day asi poigot tobiyu. Aigoi punsi amasung ipurupu langui chantuna singdariba India ki loilam lengak asi ki mayukta numit asi apun balising amu utminasi. Total shutdown asina tangai fadawa lining laisol ana laying amasung mayuk langpuk kamari lenaba thoram singdi konsiloi aina supungdorakle. Ato papau amadana Leingaksida Curruption toure haiba wafm tare Madu toudanaba Hotnasi sa minister. Ngasi January 18 Manipur na India ki state amo oikiba numit Yangkhairak suba state wood day ki thorom Manipur lengak na sindunang asi ayuk ahanba Manipur Rifles ki parade ground da Manipur ki si minister N.Biren na lusingduna pangthokre. Thorom adu da tongan ba Manipur police ki contingent ni pana pangthokpa mass pars ki contingent sing si minister N.Biren na gingsin ki bagal loinana mass pars ki zeren sedut piduna ikai khumnaki. Thorom adu da si minister da haiki bada Leingaksida Curruption toure haiba ki wafam ninphung gang na batare masi tawdana ba ikoi punamang na honaminasi aiki. Loinana Kabul da sikeba Major Jordan gi imung munung di ex gracia oina lupa lak mangaso kusinaki. Si minister na makata na aiki bada state asina khonariba asibo obidura niti ayok na state asibo ahum suba position da bibirak pa aibasi yamna nuai ba pauni aduga masi government asina amadi lamdam asigi miyamna honabadagini. Award asina mamang da phangkiba award sing adu piribasing aduna thamoi sengna pibani aibadu taklabane. Makata na COVID ki matang da aiki bada vaccine anirak suba phase ki hidak thunglare ministry na piba instruction ki matung ina makhata ba vaccination su chatharagane. Aduga Yangkhai suba state wood day na lakpa ki iroina na Manipur da leiriba kangluk masil amaga nungsi chanan laiminarasi aina su phangdoke. Ngasi ki thorom adu da deputy CM Joy Kumar cabinet minister sing MLA sing amadi civil amadi police ki makok thongba officer sing susaruk yakhe. Maragasida Curruption Haibasi IRB ki Thabk Louba Leingakki Oja Loubagi Oire Sunil. State Chief Information Commissioner Oinam Sunil na haikre Curruption Haibasi Aikoi ki khunai jamna laina IRB ki Thabk Louba Leingakki Oja Loubagi Oire. Ai paisa asi pikre Haibasi ikaiba amata yaudana yamna often oina sanabi amo oirakle. Wafam asi Manipur Information Commission sinduna wangkai puja lampak ta pangthokpa nomagi oiba awareness program on RDI Act 2005 ki thorom da mahakna phangdokibane. Mahakna makha taratun asiguma wafam asi thingnabakidamak RDI sinabana thingbangam samas amada ahungba ama purak pangamlabadi Leingak asisu ahungba ama purak pangamgane. Leingak ki sakut thorangi senpam kadai da thatagibage aibasi RDI thaduna miyam punda khangminaduna sakut thorangi thabak tamangjil thabana sakut pangamgane haike. Aroiba da content sing asigi maru iba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiribo punamuk pathagajari channel asin adomda kanarabadi subscribe to video bisina subscribe to video moloinana like and share to busuka wigunu punamakpu amukana thagajari.